Hello, welcome back to my YouTube channel 7 Speed Manipur. Ngasi mayamꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯩꯔꯣꯡ ꯀꯥꯔ ꯕꯖꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯈꯟꯅꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯃꯈꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯕꯤꯅꯤꯡꯉꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ. ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 13 ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯩꯔꯣꯡ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯟꯗ ꯊꯧꯔꯝ ꯑꯃ ꯋꯥꯟ ꯗꯦ ꯀꯥꯔ ꯃꯦꯂꯥ ꯍꯥꯏꯅ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ. ꯍꯥꯏꯔꯤꯕ ꯃꯦꯂꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯗꯤ ꯗꯤꯋꯥꯂꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯆꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯀꯥꯔ ꯃꯦꯂꯥꯅꯤ. ꯁꯤꯗꯩꯗ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯒꯥꯔꯤ ꯂꯣꯏꯅ ꯐꯪꯕꯤꯒꯅꯤ. ꯑꯗꯨꯅ ꯑꯗꯣꯝꯅ ꯒꯥꯔꯤ ꯌꯦꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ. ꯍꯥꯏꯗꯤ ꯅꯨꯃꯤꯠꯁꯤꯗꯩꯗ ꯃꯈꯜ ꯑꯌꯥꯝꯕ ꯒꯥꯔꯤ ꯂꯣꯏꯅꯃꯛ ꯐꯪꯕꯤꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯆꯤꯡꯃꯩꯔꯣꯡ ꯀꯥꯔ ꯕꯖꯥꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯦꯁꯇꯤꯚꯦꯜꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤꯁꯤ ꯂꯧꯕꯤꯔꯒꯗꯤ ꯑꯈꯟꯅꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯒꯤꯐ ꯑꯃꯃꯝꯒ ꯂꯣꯏꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯐꯔꯒ ꯂꯣꯏꯅꯅ ꯐꯪꯕꯤꯒꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯩꯔꯣꯡ ꯀꯥꯔ ꯕꯖꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯀꯣ. ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯑꯣꯐꯔꯁꯤꯁꯨ ꯃꯥꯡꯍꯟꯕꯤꯗꯅꯕ ꯍꯥꯏꯕ ꯇꯥꯔꯦ. ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯍꯧꯖꯔꯒ ꯄꯨꯡ 5 ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯒ ꯒꯥꯔꯤꯁꯤꯡꯁꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯒꯥꯔꯤꯁꯤꯡꯗꯣ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯀꯣ. ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯋꯥꯟ ꯗꯦ ꯀꯥꯔ ꯃꯦꯂꯥ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯄꯤꯔꯒ ꯌꯦꯡꯕꯤꯌꯨ. ꯁꯤꯒꯤ ꯑꯣꯐꯔꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯁꯨ ꯂꯧꯕꯤꯍꯧ ꯍꯥꯏꯔꯒ ꯃꯌꯥꯝꯗ ꯁꯤꯒꯤ ꯑꯦꯅꯥꯎꯟꯁꯃꯦꯟꯁꯤꯡꯇꯪ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ. ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ. ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ. ꯑꯩꯁꯨ ꯂꯩꯖꯔꯝꯒꯦ. ꯃꯌꯥꯝ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯃꯐꯝꯗꯨꯗ.